Nihana haide Tamayai na laptop ko pamlabasu sidi engon pibigan aibu ikai ba piba mal Tamayai gise aina Tamayai gi ni khanjaduna tam khrab godolse aingon hamu asi haiduna niha mapi sinthar tuna kable henthoi bana khume unaba phanglaktraba pau phongna bagi tanja leirabsu pau phongna raktrabada nuksi bagi magun hantarak labane nuksi bagi mami samnak labane aita gini khanjaba nuksi bado aita gini khalluba apang bagi wakhalse aran boiramne Tamoyai nang aibu thatuk tuna chatpang hamladra henthoi ba thungnaba khaktana nuksi boiramde nuksi badi kathokpana asengma nuksi boiramle ngasi dagidi nangi lamida aina yelhar ngasi dagidi naning tamjar aina pamjaba nuksi jaba sidi ponda thamba chikla amaku phajan boina thol niha kape Tamoyai henthoi bana makha tai niha gi pido taithok pidun hari kap kanu taibang khongcha se loiga da yam wale nang aibu yengnaba oina su ugana lambi lamkhang da thengnerbasu mabung machana magum chamna kaunase aikoi mioi mapokse amana magi mateng pangnabani yengnaba oina chatkibutudi ai pamjade amana wabada amana mateng pangnase asi haiduna purakleba gipsing ado nihada piramlaga hentoiba yam tuna gari start tawduna mayumda hale numit ado 16 April ne hentoiba nihaga wal usina krapsu thamoi nungdadi nihagi saktambu latuna laijarakpana nihabu ningchingduna adumak leiri aduga hanagi matogum nihak letana phone do lo hangduna yeng nihagi message lakada boite khanduna khawrang nangaje karigumada call ama lakpadasu nihagi oiramlagadi khanjanduda harau harau paigi tawjabada mamanaba oiramba kyani mikuk khuding phone ado paiduna toini yeng hentoibana adubu nihagi mawa mapaudi takidra hentoiba hu thakluba miyoi ama hoibana puk hangba yadaba mi ama haibta oir puk hanglabadi anaba kaya hekta hore aduna hentoiba masanasu puk hangdanaba honaje hentoibagi mamanabana pau puraktuna training makhal kaya chatuna yumdagi puthokpiduna anauba wakhal kayada pokna phonabi hentoibasu training chatuna yumda yen yanu amadi sasan kya loiduna hotnaba hore asumna hotnaba horakpada nongmadi puk hangba yadabanina chakhumda chaklam haiduna chak chaba jangle adubu chanaba amadi chaba yaba amata lemdrabada kaithen machada leba dukan tamna lai leiramba achapot ama hekta sarge khanduna paprap tholakpada niha amadi magi boyfriend ga lakpadu ure hentoiba dukandagi chage haduna leiruba achapot to niha amadi magi boyfriend magi mamangda lenerage matagum tawriba mataw aduda hentoiba chage khalamba achapot leimaida thathakiba khangouthi hentoiba miyam mangduda magi motlaba dress to ikaiba madi kapningba kaya puladuna mayum hek yawuga magi kada thetliba samurai gi cover do lawthoktuna mi halar sira haibagum chaklaba thamoiduna laman kumningmana mamit ani do maigumna ngaksak nangle aduga yam tamthiba miyeng thenge tanja aduda hentoibagi fall do call ama lakhi adubu hentoibasu fall do sangchinuna taplang paikhale adubu matam kuina pau phongna khidraba sanagi khonjal oirame sana nai hello Tamoyai nungai ribo hentoiba asawbo amadi haukraba wari kya duga loinana sanada kaptuna pau tamje sanana khume Tamoyai nangna sengba aigi ibung ama oiragadi laman kumbigan nuksi baibasidi kathokpani hainari dudi
Mana nungaikibado kalakpa mihobana manganbigano magi fanabada khanbiyu magi nungaibana nangi nungaibane haijaningi aigi mottati aigi se pautakne di khanbiganago koidabagi ibung ama oina nuksibagi haijabane revenge lamon khumba se aidi pamjade adugi saruk nungsinana punna leminaba pame yeknaba oina lebidudi aikhoi mioiba ngaktane nungsinaba pame Henthoiba call ado khudakta delay tawe aduka khale chummi nungsibudi kathokpune mana lenjarasu aina fatana khanba thadoklage wakhal asi khanduna Henthoiba magi mathauda oina puning changaga honaba hore matam khara hokrabagi tungda Henthoiba nongma thabak amagi mayumdagi tholakpada Henthoiba ge ek mamang maktada accident ama thoe Henthoiba chu sangchin anabado hospital pukhat pa yawri ngak lerga doctor ama thoklak hai anaba sigi mi yawi bro doctor ai leye patient se e khara thokibana e khara darkar oigani doctor e unit kya amuk no unit ani darkar oigani asi haramlaga doctor do chatkhre Henthoiba panthaba tawduna blood bank tamna laktuna blood tonne tawre ngahak leragadi niha sulam Henthoibadi pungong ngakre maramdi ahal asi nihagi baba oramgani thajarudabana niha su Henthoibana senbiramba amadi hotnabirama mayamda ururaga nungsibadi phawre adubu Henthoiba nihada chatlage haramlaga mayumda hale Henthoiba hotnaba leptabana Henthoiba hujikti sel kara paiktuna san namadi makhal kyage sayoktuna apik farm oramadagi mapung pharaba saurba farm amagi mapu oire mafam khardasu farm macha semkatuna matamgi khongchati lepa leitabana nongma sum hauki Henthoiba yum banbagi chahi matang yoksilak imungi myoisingna sinduna Henthoibagi nupi ama haina singnaduna wa loisinakre adubu Henthoibadi maduda nachungba tawde nongmatasu lohongadoriba nupidu hanna fawa yenglude call tawraga wari sananaba haiduna phone number pirabane adubu Henthoibadi nongmata call tawkite asumna sum haukibana Henthoibagi lohongba numit yawrake Henthoiba lohongba halaklaba matung mamanaba singa punduna wari watai ngahak sanarabagi tungda Henthoiba mayamna hidak pitaktuna chatpa ngamdana yam wana magi room tamna changaktuna room gi thongdo hek kansinbaga Henthoiba padrak launa taki Henthoibana adumna changatpaduda lohongwata ngaijeribi magna seba ningthingna tawiduna pothanki nonganbagi ayukta Henthoibagi khudai amadi breakfast ki polam khara puraga changaktuna Henthoibada tamoya breakfast sida lei khudai sisu hongtokpiro harakpaduda Henthoiba pungangakra luhongbadasu masak munna yengludabana maki nupigi maming phawbo khangjadabani Henthoibadi adubu Henthoibana ngahak phaminaduna wari watai sanarabagi tungda pumna makhange maki maming linthoi kawi habasu asuk phajaba asuk ningthibi nangse aigi niko asumna khanjaduna nokphe tawrga Henthoiba washroom da changkhra ngahak lerga mu thoglaga breakfast tawrga thabuk mapam da chatkaiduna thoglakpada linthoina tulusibongda duk thomai katpado loarduna hogolakpaga mapa hek sanarui Henthoiba nokphe tawje linthoi de yengduna linthoi su nokphe tawrga tamoya kai chatpiduino thabuk mapam da chaluge pham mapam kharadasu changningi wa serum laga Henthoiba chalukige ko magi gari do start tawduna thokre linthoi su Henthoibana chatkibado yengduna leijaw asumna hokibana Henthoiba amati linthoi makhoi ani mangani chakaubugi numine Henthoiba phajom setpa loituna
ड्रेसिंग बॉक्स तमना चंगलकपदा लिंथोयसु मेकअप तौरगा लेरमे हेंथोयबसु लिंथोय लेरमबदुदा माइ लेथोक्तुना अमुक थोखिगे तव अदुबु लिंथोयना खंगौदना कौरे तमोया कैदौरगे अमुक थोखिगे तौरिदुबो हेंथोयबना कैसुम तौदेदा वासे हायदुना अमुक चंगलक्तुना फुल मिरर दुगी ममांगदा लेपलगा माना चेलिबा फैजोम अमदी अतै असोयबा यावरिब्रा हायदुना येंजे मिचेल येंगना हेंथोयबा लिंथोयदसु लोना लोना येंजे वाखलदसु खंदे मतम क्यादगी अैना युम पांदना लेरलिबसे नंबु ngaयरमबो ओइबा ताय अैगी खोंगससिना खंगौदना लिंथोयना हेंथोयबगी लेंजुमदा पायदुना तमोया कैदौरगे तुमि लेपदुना लेदुबो कैसु तौदेदा वा सेरमनगा हेंथोयबा मपालदा थोख्रे ममानबा मदी अहलसिंग बुंदुना लेख्रे अदुबु लोना लोना लिंथोयदसु येंजे मतम कयादगी लापथोक्तुना लेरुबा नुंसीबा हायबदो अमुक नाहौनना येनिंग हुलखि हेंथोयबगी थमोयदा असुमना चाकौबसु लोयख्रे हेंथोयबा लिंथोयबु नुंसीबा नोंगमा नोंगमगी असुम हेंकले अदुबु खंगौदना हेंथोयबदा दिल्लीदगी चिठी अमा लाखि माइ पाकलबा बिजनेसमैन क्याना पुंदुना सेंबा कैम्पदा 10 days की ओइना हेंथोयबसु दिल्लीदा चतनबा सेम साबा लोयदुना लेख्रे चतकदबा नुमित मंगानी तंगाइसिले खंगौदना हेंथोयबदा निहागी कॉल लाए हेंथोयबसु कॉल अदु पाइखले हेलो निहान हाय तमोयाय अई तमोयायबु याम उनिंगी यारगदे हौजिक अमता उनसे हेंथोयबना खुमे याय लाके मफमदी अखोय लेकायदो ओइना लाओ खुदक्ता हेंथोयबा फोन थमकिबगा निहा अखोयगी लेकाय तमना लाय ngayak lerga niha sutole aduga niha nai tamoyai ngasidi ai tamoyai de yam lan ai tamoyai bu thamoi sing nungsi ai tamoyai netana kanaga su yum paloi henthoi bena khumai matam kya dagi ngai jarakpa ai gi nungsi bane nangna khangbidraba ai gi nungsi bache ngasidi nangna ibu nungsi birakpa che ai yam harawe mitkup sitabuni aina ngai jarakpa niya nai adudi ai bu ngasimak puduna chatpa ngamudra tamoya nungsi bade thamoi gine nang nai bu nungsi birakpa che khara thengman matau karamna hentoy bena khume ngasidi ai yum pale mabung machan amagi mari du nataba ahenba wakhaldi ai khantre na phamda niha mapi sintharaktuna henthoi bada munne yengje adu gaire tamoyai nang yam phajarme yamna su honglamme hongdabane kamaina honglino niha na khume matam amagi tamoyai di yamna su sammane smartphone su paidabane ngasi di yam honglame tanja aduda henthoi bigi folda linthoi gi fola me linthoi na tamoya kaida leino chak loire chana ba tawrase mamana su wari khara sagadaba lei ana hai yumda lakpiro hoi hoi lage lage niya nokphe tawre linthoi ne henthoi babu chenajaba amadi nungsi jabado ubda mapal thongda nokjarabasu mamitagi mapitagi tawre wakal da su khanje aigi tamoyai se ngasidi migi oikre niha kai suaramdana mayimda tumin changkre henthoi bisu gari du thoduna mayimda halle numit mangani gi matam haukhiduna henthoi ba manipuri thadukna delhi da kem tawduna leiba animal and husbandry training ado mai pak ni yauki ahangba numidangi matamda linthoi ga su wari sanaje amadi henthoi bagi famgi mafam kya amada thabak tawriba kya dasu linthoi na yingsin laibagi amadi linthoi su henthoi bagum wa culture khangba moibana henthoi baga linthoi ga wakal chana ba ma haibdo oim labada henthoi ba yam harau jeki adubu linthoi henthoi babu udabada
ꯋꯥꯖꯕ ꯃꯇꯧꯗꯨꯗ ꯍꯦꯟꯊꯣꯏꯕꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯩ꯫ ꯂꯤꯟꯊꯣꯏꯅ ꯍꯦꯟꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯎꯖꯔꯒ ꯍꯦꯟꯊꯣꯏꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ꯫ ꯍꯦꯟꯊꯣꯏꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯤꯟꯊꯣꯏ ꯃꯇꯝ ꯈꯔ ꯍꯦꯟꯊꯣꯏꯕꯕꯨ ꯎꯔꯨꯗ꯭ꯔꯕꯅ ꯂꯤꯟꯊꯣꯏ ꯍꯦꯟꯊꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯅ ꯂꯤꯟꯊꯣꯏꯕꯨ ꯍꯧꯒꯠꯄꯤꯔꯗꯨꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ꯫ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯀꯌꯥꯅꯤ꯫ ꯑꯍꯣꯡꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯤꯍꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯅꯤꯍꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯊꯣꯡꯒꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄꯗ ꯎꯕꯗ ꯅꯤꯍꯥꯁꯨ ꯐꯤꯗꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯍꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯝꯖꯕ ꯁꯦꯜ ꯈꯔ ꯄꯤꯗꯨꯅ ꯃꯕꯨꯡ ꯑꯃꯒꯨꯝ ꯅꯤꯍꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯍꯪꯉꯤ꯫ ꯅꯤꯍꯥꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯦꯟꯊꯣꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯤꯍꯥ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯍꯦꯟꯊꯣꯏꯕ ꯂꯤꯟꯊꯣꯏꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯕꯛ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯍꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯁꯨ ꯅꯣꯡꯃ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯗꯤ ꯅꯤꯍꯥꯒꯁꯨ ꯈꯪꯅꯍꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯅꯥꯗꯤ ꯈꯔ ꯋꯥꯕ ꯀꯟꯗꯤꯁꯟ ꯑꯣꯏꯕꯅ ꯍꯦꯟꯊꯣꯏꯕꯗ ꯁꯅꯥꯅ ꯊꯕꯛ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯩ꯫ ꯍꯦꯟꯊꯣꯏꯕꯅ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯃ ꯀꯣꯏꯔꯛꯎ ꯑꯗꯨꯒ ꯇꯥꯟꯅꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯟꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯒ ꯁꯅꯥꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯦ, "ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯑꯅꯧꯕ ꯈꯔ ꯂꯧꯁꯤꯜꯂꯦ꯫ ꯃꯁꯤ ꯅꯈꯣꯏ ꯄꯥꯟꯅꯔꯣ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯒꯤ ꯊꯕꯛ ꯈꯔ ꯃꯈꯣꯏꯗ ꯁꯤꯟꯅꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯤꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯦ, "ꯇꯥꯃꯣꯌꯥꯏ, ꯏꯆꯥꯁꯦ ꯇꯥꯃꯣꯌꯥꯏꯅ ꯀꯩ ꯃꯤꯡ ꯊꯣꯟꯒꯦ ꯍꯥꯏꯅꯣ?" ꯍꯦꯟꯊꯣꯏꯕ ꯂꯤꯟꯊꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯦ, "ꯏꯆꯥꯁꯦ ꯁꯥꯒꯩꯁꯤꯒꯤ ꯃꯩꯔꯥ ꯑꯣꯏꯒꯗꯧꯔꯤꯕ, ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯉꯁꯤꯗꯤ ꯕꯕꯥꯅ ꯃꯩꯔꯥꯕ ꯍꯥꯏꯅ ꯀꯧꯔꯒꯦ." ꯑꯗꯨꯗꯒꯤ ꯂꯤꯟꯊꯣꯏꯅ ꯃꯃꯥꯒꯤ ꯃꯩꯔꯥꯕ, ꯃꯃꯥ ꯑꯃꯨꯛ ꯄꯝꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯆꯦꯠꯅ ꯄꯝꯖꯩ꯫ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯩꯔꯥꯕ ꯍꯦꯟꯊꯣꯏꯕꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯪꯕꯤꯔꯛꯂꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫